lakle Inspector Ahan ramak tada inspector tay tabiri basimu James Hagurjamna taramlok sabu loinana ikokno na khurumjari ngasi supuduna laksari inspector tay chamapan ngani phuni pan suba tangka manipur da tholeba thodo wathok sing athoba kaya gi amadi relief camp da leiba awana gi maramda wari kaya mathang tamduna tahanjakri tholeba thodo wathok sing asida kanana di khangmidam lan asida tongan bawari kaya thokde lan asigi marilena bawari amamu tamjari Krino khang dida tumba su tum set pha de do hodik se lechen khara su tha ba ko phaijob singkat ba da krino ne phaijob to som singkat ba matam da som singkat pa hen man na khong si makha da sa tha gi na ko phaijob to na puk na kan da dum ta da na re khong na krino phaijob makha rom da dum ta da na leiba tum gi krino ma se gi khono ngai se su ngai Saba thakwa karino marup marangi sendoi sarangi marup kadi adu ada nupi angang wakhan ga saloi na kaw bajani go snungai ko to manang na nungai basidi karino khang de da masigi khallu redi go akhoi na di yum da adu ga police station da nungai na tumi go mayam saloi ni yum da nungai na tumi ranguni adu bo karino relief camp da leiri basing mayam puno ma sina Kangan na mamang khala ga kangan mathak tu khudai khara yale phi khara yale krino le pak mathak adu da phi khara tha ba yaw khara na mong pak tha ba yaw charu gi mong pak tha ba sing adu di charu da gi krino mahik macha sing tu ka kala ga masa da haga ja ba su yaw da na taw bani krino khang de da kri asi matam se bo kara ma matam do loi ga da bano khang de kana na soloi sang ga da bano khang de loi san ga da bana soloi san de yeng da dom lai ba kana da tai na ga da bano khang de ngang ro su mi na puna mak sauna gani do ai sungari ni mi sungari ngang ba hai ba sidi ko loina sawi ko thagat padi mi loina harawe khang de da kari hai ge da no akoi na di nungai na leba som da ma khoi na wana leba sigi khalu ra di nungai te do ke dor ge gang mai morom sole ge lei di bo kresa daw de da santos tum ba su yam na nungai hai ba ge ware ni da relief camp da leba mi sing na de kare no phajop so phang da kare no khang de da Handak di tolop la pha ka no tolop te gi paisa khra lo tho ga blanket mari manga gum de lei batai ai na mi manga ama kaladi santos na manga ama kalani rahul na manga ama kalani akhoi sarte ai na mi tara kun ma di kalo hai be yag ni go atai lei ba sing se na manga tra kalade khoi police station se khak te gi di yam dra su no mi yang khai cha ma di phujup amam lei ba di yai da na tawge yaw na tawra di loini ya ba jani da Mi sing sina pining da bana pangning da bana karino kharan di pupang da pang ma kharan di ngasi phaw karim tha pang da dum to min le thopu su yaw re bani da chumi nang na ri da sar te ne so ha bani khoi gi antaki tolo phang da gi di paisa khara ga mateng khara pang chiran adu yaning da sing di kasu kai ba leite yaning ma ge di mateng pango hai da na sar te ne hai ba su le ra bani as ai di soi da na pang ni karino khang da suk ing khra ba da phajup yaw da na kamai na le ge doi no nahan makai de karino kang khra sek aduga karino kalen gi humang khra saubani na phi yaw da boi dum pangtum da tum su yai hojik ti phi yaw da su yadre as khang de da mayam pono mak sina ko adam yeng dana laina ba bodina te hai ba yeng dana laiba kya su yaw da bana thi kana go bana di mateng pang ga karino pang ngam da su yaw da ba bodina te ko masai khalu ra ga di as khang dre da kari hai ga da bano khang de mi sing sa sok yam no wana ra kani hai ba se mang da phaw ba mang lu di ko Sangak pani kumai harau so loi na lepe hojik ke matam sida karino artist ori ba mi sing de yam na wana re khang dre ta kri hai ge da bano hojik ke matam da khwai di gi pha ba sidi lohong ma gi sai sak na khwai di gi pare da lan tor so lohong ma gi sai sak pa karino as khang dre mi gi awa ba nungai ba karino madu gi matang de karim khan da isa gi khanar ga lohong ma di soi de ba ya di hai da madu da gi hen tok ta na mo krai da no hoji as ma pham khra de di gorli la sana ba so dum yaw ri da Mi gi awa ba kari lei ba sing ji khal ga krim ta khan ma jana thi nungai khra jani ko khoi ge kanglop si di kana no adanu pi ma lai ni yung ne santos adanu pi ma lai si kana no no pi ma ti lai kari no ma gi gari se ada sai toram aduga sangchalen apha nungai du ram thong ma di case lak tre ga na khan ma ji di ya ba jana ti ni kari no no pi si su ma sak phajai ni kari no hai ma mana ton gai jo kitang tum tak taw in masam si su gwai ga larang masa ji phulap taw ga kari no as duk lawi ni mana sab ji makhon ji ngune duk lawi as ngai khode gang mai ngai kari no mtang ai sa lebring ak
Ibema sonda lakpiyo kari leibno sir ai sum wafam amata yani somda lakpiyo sonda sida lakpiyo sida kari leibno sir ai sir inspector ga mukto unajage dana oh yagni akhoi sar leye kari matang bu oirabno wari sabiga dabadu bo akhoi gi sar da kari gumba paw makaktang tamjage na tawba ai thandabudi lai ngahak leirabudi mi atopasu lani ai sar da mukta yani sonda lao sida lao akhoi sar sida leire sir nupi macha ma khalai sir amukta sangan ja pa yagadra sir yani ga moi changchalo tajambiro lao sar na sonda lao hai si be sonda lao piyo sida pha leire sida hita pham biyo go phani sir hai biyo bim songi ming sir aigi ming ibem cha kawi ibem cha sir mayamna di ibe cha haina su kawi kaisu kai belai mingi wadi kari matano kari happening sir lana sinambi pam khodi mapu loina wahal aduga sir aikhoina thajaru daba thodo wathok kya su loina thui nuksiraba miyoi kya kaina hale lamna hale tamna hale angakpa thodo wathok singna su aikhogi mangda thajadaba kya thohal sir aishu sir da wafam ama kaktang tamjage haiduna kaisu kai belai relief camp kaya de khoi chatana mateng pangba duga relief camp da leriba kaya gi awana laikhidraba thoba kaya gi wari aikhoi da laktuna tamlari tasengna makti mayam telingai matamda wari sing adu tamlage khoi wari mayam do awana sing do khangna ba madugi da makta ne yam adubu ichana lagli basibu kari wari sir ai wari se wari amani haigadori bra thodok amani haigadori bra natragana angakpa thodo amani haigadori bra awabagi oidera ai haifam khangti sir mi amasu soidana lakini mi ama lakini habadi sir wari sigi matangda kaisu kai belai imung manungi mi orasu khoi dung ngaijagi karino haibiyo sir ai lamda masida pokpi ai brahman amani haibadi mayamna bamon hariga khangnaba kaisu kaiba leitena ibecha bamon nataba maitei nataba kaisu kaiba leite kanglu phuruk kaya na khundaraga leiminariba nuksi sana na level lamda maman nahaki kari tamning gono hayo sir ai thoba koba miyo yamakak leiba mahakna aikhoi lekai adudagi panglap sulap tana leiba aduga nongma ibisa amtang aiko ibisa amtang aiko ba kaino kaidorge ba koi law ri du kaigino ba koi law ba yona tira nang sakhina som lak wani kaino nang par sakhri do kaido bui laino mina nang ege samina base mina pangang ngang nei na hare kaigino ba nang tungda laisi ba as nang su yae bisa aina som khara khanjabagi to bui wani tinaningdiga dum hayu geno adumaina phone nadi te kai pisal kono da is phone ni kai pisal kono ga namai di kai ba khangde nangse nangi namai se kari nadi sabano ba nangi namai se kari na sabano sine ina khangni se nati kari gino ba nang namai ka to ngamna pandri do mai panden nungsibabu mai panba pandaba leibro narai bakto phabre ingbre ngoi be ma aina no da nungsiga na haibse nang chauthokpa mi yauri aina no da nungsiga na haibse nang chauthokpa mi yauri yae nang gi bamo nu pi ne na haibe ko chap nu pi ne nang chap nu pi ne hai jine ina nang kedorba aina bamo no re kedorge nati kedorge ba nang na maite aina baimo kedong da ne oibado sungya yaroi khangra oibado sungya yaroi daba ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯅꯦ ꯅꯪꯒꯤ ꯅꯃꯤꯡ ꯄꯟꯕꯗꯅꯦ ꯂꯣꯏꯅ ꯍꯥꯒꯖꯔꯤꯕ ꯈꯔ ꯂꯣꯏꯅ ꯇꯤꯟꯅꯔꯤꯕꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯍꯟ ꯑꯩꯈꯣꯏ ꯄꯥꯕꯨꯡꯇꯣꯟ ꯂꯣꯏꯅꯃꯛꯅ ꯉꯥꯡꯅꯤ ꯑꯁ ꯑꯩꯈꯣꯏ ꯏꯒꯥꯕꯣꯛꯅꯁꯨꯅꯦ ꯃꯩꯇꯩ ꯅꯨꯄꯥꯒ ꯇꯤꯟꯅꯒꯅꯨ ꯂꯣꯏꯅꯒꯅꯣꯅ ꯅꯪ ꯈꯔ ꯂꯥꯛꯄꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯏꯅꯣ ꯀꯩꯗꯧꯕ ꯂꯥꯛꯑꯝꯃꯤꯅꯣ
ꯀꯔꯤ ꯍꯪꯉꯤꯅꯣ ꯃꯥ ꯂꯥꯛꯑꯝꯃꯤꯗꯨ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯀꯨꯞꯊꯥꯅ ꯍꯪꯕꯗꯅꯦ ꯑꯩꯁꯤ ꯈꯥꯡꯕ ꯉꯝꯕꯖꯥꯠ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯅꯪꯁꯦ ꯅꯨꯡꯕꯨꯗꯤ ꯅꯨꯡꯁꯤꯕꯀꯣ ꯑꯗꯩꯗ ꯑꯣꯏꯔꯣꯏꯗꯧꯕꯅꯤꯅꯅꯦ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯅ ꯃꯩꯇꯩ ꯑꯣꯏꯔꯁꯨ ꯅꯪꯅ ꯕ꯭ꯔꯥꯍꯃꯟ ꯑꯣꯏꯔꯁꯨ ꯃꯗꯨꯒꯤꯗꯤꯅꯦ ꯀꯔꯤꯝꯇ ꯈꯦꯠꯅꯕ ꯊꯝꯕꯤꯒꯅꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯏꯕꯦꯝꯃ ꯂꯦꯡꯗꯕꯅꯤ ꯀꯔꯤꯃꯠꯇ ꯂꯦꯡꯗꯕ ꯊꯃꯣꯏ ꯁꯦꯡꯅꯕꯨ ꯅꯨꯡꯁꯤꯔꯗꯤꯅꯦ ꯃꯍꯤ ꯆꯥꯗꯅꯤꯡꯉꯥꯏꯁꯨ ꯂꯩꯄꯣ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯩꯇꯩ ꯕ꯭ꯔꯥꯍꯃꯟ ꯑꯗꯨ ꯑꯗꯥꯗꯣ ꯀꯔꯤꯝꯇ ꯂꯩꯕ ꯅꯠꯇꯦ ꯅꯈꯣꯏꯅ ꯃꯍꯦ ꯂꯩꯕꯤꯃ ꯁꯣꯛꯅ ꯄꯟꯅꯕ ꯌꯥꯗꯕ ꯑꯗꯨ ꯑꯗꯥ ꯑꯗꯨ ꯑꯅ ꯅꯠꯇꯦ ꯚꯥꯔꯠꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯥꯒꯔꯤꯛ ꯑꯃꯅ ꯐꯪꯂꯤꯕ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯇ ꯀꯗꯥꯏꯗ ꯌꯥꯎꯒꯦ ꯁꯣꯛꯅ ꯄꯟꯅꯕ ꯌꯥꯗꯕꯁꯤ ꯀꯗꯥꯏꯗ ꯌꯥꯎꯒꯦꯕ ꯅꯣꯏꯅꯅꯦ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁꯤꯡꯁꯦ ꯅꯣꯏꯅꯅꯦ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯤꯕꯅꯤ ꯅꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯅꯈꯣꯏ ꯕ꯭ꯔꯥꯍꯃꯟ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅꯃꯛ ꯗꯟꯗꯤ ꯐꯪꯐꯝ ꯊꯣꯛꯏꯕꯅꯤ ꯏꯁ ꯀꯔꯤꯒꯤ ꯐꯪꯗꯣꯏꯕ ꯑꯍꯜ ꯂꯃꯟꯅ ꯆꯠꯅꯕꯅꯤ ꯆꯠꯅꯕꯁꯤꯡ ꯑꯗꯨ ꯉꯥꯛꯄ ꯇꯥꯕ ꯅꯪꯅ ꯑꯗꯨꯗꯩꯗ ꯊꯤꯕꯤꯌꯣꯗꯦ ꯏꯁꯣꯔꯒ ꯅꯛꯅꯩ ꯍꯥꯏꯕꯒꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯋꯥꯅꯤ ꯅꯪꯅ ꯑꯗ ꯃꯥꯡꯉꯁꯣꯏ ꯑꯗꯨ ꯑꯗꯥ ꯍꯥꯏꯕꯗꯨꯗꯤꯅꯦ ꯁꯣꯛꯅ ꯄꯟꯅꯕꯒꯤ ꯑꯋꯥꯡꯕ ꯊꯥꯛ ꯑꯅꯦꯝꯕ ꯊꯥꯛꯇꯨꯗꯤ ꯃꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯀꯥꯡꯂꯨꯞ ꯈꯥꯏꯗꯣꯛꯄ ꯋꯥꯅꯤ ꯌꯥꯔꯦ ꯏꯕꯦꯝꯃ ꯌꯥꯔꯦ ꯄꯨꯡꯌꯥ ꯌꯥꯔꯦ ꯀꯣ ꯑꯩꯅ ꯍꯥꯏꯁꯤꯅ ꯄꯨꯡꯌꯥ ꯌꯥꯔꯦ ꯑꯗꯣꯝꯅ ꯄꯨꯁꯜꯂꯛꯑꯅꯨ ꯌꯥꯔꯦ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯒꯦ ꯅꯨꯡꯁꯤꯔꯣꯏꯗꯣ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯜꯂꯣꯔꯦ ꯅꯪꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯅꯪꯅ ꯌꯥꯗ꯭ꯔꯒꯅ ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯂꯥꯛꯑꯒ ꯊꯧꯔꯤ ꯌꯥꯜꯂ ꯁꯤꯎꯔꯣ ꯅꯈꯣꯏ ꯊꯣꯡꯒꯥꯟꯗ ꯊꯧꯔꯤ ꯌꯥꯟꯁꯤꯜꯂ ꯁꯤꯎꯔꯕ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯂꯥꯏꯁꯪ ꯃꯃꯥꯡꯗꯨꯗ ꯋꯥꯂꯧꯁꯪꯗꯨꯗ ꯆꯪꯉꯒ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯎꯔꯣ ꯑꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯎꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯨꯡꯄꯦꯟ ꯄꯦꯟꯅꯤꯅꯦ ꯅꯣꯏꯒꯤ ꯑꯩꯒꯥꯕꯣꯛ ꯅꯣꯏ ꯄꯥꯕꯨꯡꯇꯣꯟ ꯅꯣꯏ ꯄꯥꯎꯆꯥ ꯄꯥꯎꯇꯣꯟ ꯄꯥꯎꯋꯥꯡ ꯅꯣꯏ ꯃꯌꯥꯝꯗꯣ ꯑꯗꯨ ꯃꯃꯥꯡꯗ ꯊꯧꯔꯤ ꯌꯥꯜꯂ ꯁꯤꯖꯜꯂꯨꯔꯕ ꯂꯥꯏꯁꯪ ꯃꯥꯡꯊꯣꯛꯎꯔꯣ ꯅꯠꯇꯦ ꯂꯥꯏꯁꯪ ꯃꯥꯡꯊꯣꯛꯎꯔꯕ ꯌꯥꯝ ꯃꯥꯜꯂꯦ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕꯒꯤ ꯋꯥꯅꯤꯗ ꯏꯕꯦꯆꯥ ꯑꯩꯕꯨ ꯀꯔꯦꯝꯅꯅꯣ ꯍꯥꯏꯁꯤꯅꯤ ꯈꯪꯖꯔꯦ ꯏꯕꯨꯡꯉꯣ ꯈꯪꯖꯔꯦ ꯕꯥꯃꯣꯟ ꯅꯨꯄꯤ ꯂꯧꯕꯗꯤ ꯄꯨꯟꯁꯤꯗ ꯍꯥꯏꯕꯅꯤ ꯃꯤꯅ ꯅꯪꯒꯤꯁꯨ ꯅꯪꯒꯤ ꯂꯝꯕꯤ ꯑꯃꯗ ꯆꯠꯈꯣ ꯍꯦꯟꯖꯤꯟꯅꯗ꯭ꯔꯤꯉꯩꯗꯅꯦ ꯅꯪꯒꯤ ꯂꯝꯕꯤ ꯑꯃꯗ ꯑꯩꯁꯨ ꯑꯩꯒꯤ ꯂꯝꯕꯤ ꯑꯃꯗ ꯆꯠꯈꯤꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ ꯌꯥꯔꯦ ꯀꯣ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯟꯗꯣ ꯑꯩ ꯈꯪꯉꯤ ꯅꯣꯏꯒꯤ ꯃꯃꯤꯠ ꯁꯨꯃꯥꯏꯅ ꯆꯐꯨꯃꯨꯛ ꯂꯥꯎꯕ ꯁꯨꯃꯥꯏꯅ ꯆꯐꯨꯃꯨꯛ ꯂꯥꯎꯕ ꯃꯈꯥꯔꯣꯝꯗꯩ ꯍꯥꯏꯊꯔꯒ ꯅꯣꯏꯒꯤ ꯕꯥꯃꯣꯟ ꯑꯃ ꯅꯪꯒꯤ ꯊꯥꯖꯅꯤ ꯍꯥꯏꯕꯗꯨꯔꯣ ꯅꯣꯏ ꯑꯩꯒꯥꯕꯣꯛꯅ ꯍꯥꯏꯕꯗꯨꯔꯕ ꯅꯣꯏꯒꯤ ꯀꯣꯏꯅ ꯑꯩꯒꯥꯕꯣꯛꯀꯤ ꯃꯔꯤ ꯊꯣꯛꯅꯔꯒ ꯃꯔꯤꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥꯗꯨꯒꯤ ꯅꯠꯇ꯭ꯔꯣ ꯏꯕꯦꯝꯃ ꯆꯞ ꯃꯥꯟꯅꯅꯦ ꯅꯣꯏ ꯃꯁꯦꯟ ꯕꯥꯃꯣꯟ ꯃꯁꯦꯟ ꯁꯨꯝ ꯍꯟꯖꯟ ꯌꯨꯝꯂꯥꯛꯇꯤ ꯌꯥꯝꯗꯕꯅꯤꯅ ꯃꯤꯁꯤꯡ ꯐꯨꯔꯨꯞꯇꯨ ꯌꯥꯝꯗꯕꯅꯤ ꯍꯟꯖꯟ ꯂꯧꯅꯕꯗ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯊꯣꯛꯅꯗ꯭ꯔꯤꯕꯣ ꯈꯔ ꯌꯥꯅꯗꯅ ꯑꯃꯗꯁꯨ ꯃꯌꯨꯝ ꯄꯥꯜꯂ ꯂꯣꯏꯔꯦ ꯅꯣꯏ ꯅꯆꯦ ꯍꯣꯏ ꯀꯔꯤ ꯅꯆꯦ ꯌꯥꯏꯃ ꯑꯗꯒꯤ ꯑꯇꯩ ꯃꯌꯨꯝ ꯂꯣꯏ ꯄꯥꯟꯅꯒꯤꯗꯤ ꯕꯥꯃꯣꯟꯗ ꯄꯥꯟꯕ ꯑꯇꯩꯗꯤ ꯄꯥꯟꯕ ꯂꯣꯏ ꯌꯥꯎꯔꯦ ꯅꯪ ꯈꯛꯇꯪ ꯃꯩꯇꯩꯗ ꯄꯥꯟꯕꯗ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣꯕ ꯅꯪꯒꯤꯗꯣ ꯈꯪꯉꯦ ꯅꯪꯅ ꯑꯩ ꯄꯥꯝꯗꯕꯩꯅꯤ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯗꯕꯩꯅꯤ ꯑꯩ ꯈꯪꯉꯦꯕ ꯃꯤꯁꯦ ꯁꯤ ꯉꯥꯛꯇꯅꯤ ꯈꯔꯅꯕꯨ ꯑꯃꯅꯕꯨ ꯄꯥꯝꯖꯔꯕ ꯑꯃꯗꯨꯅ ꯑꯗꯨꯝ ꯃꯤꯔꯥꯏꯔꯗꯧꯅꯤ ꯑꯃꯅꯕꯨ ꯈꯔ ꯌꯥꯝ ꯅꯨꯡꯁꯤꯖꯔꯕ ꯑꯃꯗꯨꯅ ꯑꯗꯨꯝ ꯃꯤꯔꯥꯏꯔꯗꯧꯅꯤ ꯑꯃꯗꯨꯅꯁꯨ ꯇꯞꯇꯥꯏ ꯅꯨꯡꯁꯤꯕ ꯑꯃꯗꯨꯅꯁꯨ ꯇꯞꯇꯥꯏ ꯅꯨꯡꯁꯤꯅꯕꯁꯤꯕꯨ ꯀꯔꯤ ꯀꯥꯏꯒꯦꯕ ꯅꯨꯡꯁꯤꯅꯕ ꯑꯁꯤꯗ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯑꯃꯅ ꯑꯃꯗꯕꯨ ꯅꯨꯡꯁꯤꯔꯕ ꯑꯃꯗꯨꯅ ꯈꯤꯇꯪ ꯋꯥꯠꯀꯅꯦꯕ ꯑꯗꯒꯤꯗꯤ ꯀꯔꯤ ꯍꯥꯏꯔꯨꯔꯒꯅꯀꯣ ꯑꯃ ꯇꯥꯟꯅꯔꯨꯒꯅ ꯑꯃꯗꯨꯅ ꯍꯦꯛꯇ ꯅꯨꯡꯁꯤꯔꯣꯏꯕ ꯃꯁꯤꯗꯅꯤ ꯅꯨꯡꯁꯤꯕꯒꯤ ꯃꯃꯜ ꯀꯥꯍꯜꯂꯤꯕꯗꯨꯔꯣ ꯅꯪꯒꯤꯗꯣ ꯍꯥꯏꯕꯤꯗꯤ ꯍꯥꯏꯖꯅꯤꯡꯉꯦ ꯅꯣꯡꯃꯅꯦ ꯑꯩ ꯁꯤꯈ꯭ꯔꯀꯥꯟꯗ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯆꯗꯨꯝ ꯊꯥꯗꯅ ꯅꯪ ꯂꯩꯍꯧꯖꯅꯤꯍꯦ ꯕꯥꯃꯣꯟ ꯅꯨꯄꯤ ꯅꯪ ꯍꯦ ꯏꯕꯦꯆꯥ ꯅꯪ ꯂꯩꯍꯧꯖꯅꯤꯍꯦ ꯏꯕꯦꯆꯥ ꯅꯪ ꯃꯤꯅ ꯍꯥꯏꯔꯒ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕꯩ ꯇꯥꯏꯞꯇ ꯉꯁꯤ ꯉꯔꯥꯡꯗꯒꯤꯔꯣ ꯅꯪꯒꯤ ꯃꯔꯤ ꯂꯩꯅꯩꯁꯦ ꯅꯪꯒ ꯑꯩꯒ ꯀꯔꯝ ꯀꯥꯟꯗ ꯃꯔꯤ ꯂꯩꯅꯔꯤꯕ ꯑꯉꯥꯎꯕꯣ ꯅꯪꯒ ꯑꯩꯒ ꯁꯨꯝ ꯇꯤꯟꯅꯕꯩ ꯋꯥꯅꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯔꯒ ꯂꯩꯕ ꯋꯥꯅꯤ ꯅꯠꯇꯦ ꯅꯪꯒ ꯑꯩꯒ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤ ꯑꯆꯦꯠꯄ ꯃꯔꯤ ꯑꯇꯣꯞꯄ ꯂꯩꯈ꯭ꯔꯒꯦꯕ ꯅꯪꯒ ꯑꯩꯒ ꯅꯨꯡꯁꯤꯅꯩꯒ ꯍꯥꯏꯗꯨꯕꯨ ꯅꯣꯛꯅꯤꯡꯗ꯭ꯔꯣ ꯃꯁꯤ ꯑꯉꯥꯎꯕꯁꯤꯗꯤ ꯅꯪꯒ ꯑꯩꯒ ꯀꯔꯤ ꯑꯆꯦꯠꯄ ꯊꯥꯖꯅꯕ ꯂꯩꯈ꯭ꯔꯒꯦꯕ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯀꯔꯤ ꯑꯆꯦꯠꯄ ꯊꯥꯖꯅꯕ ꯂꯩꯅꯈ꯭ꯔꯒꯦ ꯅꯪꯒ ꯑꯩꯒ ꯅꯨꯡꯁꯤꯅꯕꯕꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ ꯑꯣ ꯅꯪꯒꯤꯁꯤꯗꯤ ꯑꯩꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯩ ꯋꯥꯅꯤꯅꯦ ꯉꯁꯤ ꯈꯛꯇ ꯈꯪꯉꯤ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯕꯨ ꯐꯥꯒꯤ ꯁꯥꯟꯅꯔꯤꯕ ꯑꯣꯏꯔꯦ ꯍꯣꯏ ꯑꯩ ꯃꯩꯇꯩꯅꯤ ꯃꯩꯇꯩꯒꯤ ꯑꯁꯦꯡꯕ ꯃꯩꯇꯩꯒꯤ ꯏ ꯑꯁꯦꯡꯕ ꯆꯦꯜꯂꯤꯕ ꯑꯗꯨꯕꯨ ꯏꯕꯦꯆꯥ ꯑꯩ ꯅꯪ ꯅꯨꯡꯁꯤ ꯅꯪ ꯅꯠꯇꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯕ ꯅꯨꯄꯤ ꯑꯃꯇ ꯑꯩꯅ ꯈꯛ ꯅꯨꯡꯁꯤꯔꯣꯏ ꯅꯪ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯈꯤꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯈꯪꯉꯣ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩ ꯆꯠꯂꯦꯀꯣ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯤꯁꯤꯅꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤ
ꯑꯩꯅ ꯐꯠꯇꯅꯨꯡꯗ ꯊꯣꯛꯈ꯭ꯔꯀꯥꯟꯗ ꯅꯪ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯍꯥꯏꯁꯤꯅꯤ ꯅꯪ ꯈꯪꯉꯤꯅꯤꯀꯣ ꯏꯕꯦꯆꯥ ꯅꯪ ꯈꯪꯅꯤ ꯍꯥꯏꯁꯤꯅꯤ ꯏꯕꯦꯆꯥ ꯑꯩ ꯑꯝꯇ ꯉꯥꯏꯈꯨꯑꯣ ꯍꯩꯃꯥ ꯆꯠꯈ꯭ꯔꯦꯅꯤ ꯃꯁꯦ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯆꯠꯂꯤꯁꯤꯕꯣ ꯃꯁꯤꯒꯤ ꯑꯉꯥꯎꯕꯁꯤꯗꯤꯕ ꯅꯨꯡꯕꯨꯗꯤ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯑꯩꯅ ꯕ꯭ꯔꯥꯍꯃꯟ ꯃꯥꯅ ꯃꯩꯇꯩ ꯑꯩꯈꯣꯏ ꯏꯃꯨꯡꯗꯗꯤ ꯃꯥꯒꯤ ꯃꯃꯤꯡ ꯄꯟꯕ ꯌꯥꯗꯦ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯅꯦꯅ ꯇꯧꯔꯤꯁꯤꯒ ꯑꯗꯨꯒ ꯃꯩꯇꯩꯒ ꯕꯥꯃꯣꯟꯒ ꯂꯨꯍꯣꯡꯕꯗ ꯃꯩꯇꯩ ꯅꯨꯄꯥꯗꯨ ꯄꯨꯟꯁꯤ ꯇꯦꯜꯂꯦꯅ ꯍꯥꯏꯁꯤꯕꯨ ꯆꯨꯝꯖꯥꯠꯂ ꯈꯪꯗꯦ ꯑꯣ ꯆꯠꯈ꯭ꯔꯦꯅꯦ ꯑꯃꯨꯛ ꯑꯩꯕꯨ ꯀꯔꯤ ꯀꯔꯤ ꯍꯥꯏꯈ꯭ꯔꯖꯥꯠꯅꯣ ꯑꯃꯨꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯐꯠꯇ ꯅꯨꯡꯗ ꯑꯃꯨꯛ ꯊꯣꯛꯂꯗꯤ ꯑꯩꯕꯨ ꯀꯔꯤ ꯀꯔꯤ ꯍꯥꯏꯈ꯭ꯔꯖꯥꯠꯅꯣ ꯊꯦꯡꯈ꯭ꯔꯦ ꯆꯠꯂꯒꯦ ꯑꯩꯒꯥꯕꯣꯛꯇ ꯉꯁꯤꯗꯤ ꯋꯥꯍꯪ ꯈꯔ ꯍꯪꯂꯨꯒꯦ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯀꯔꯤ ꯂꯥꯟ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯌꯦꯡꯁꯤꯟꯒꯗꯕ ꯀꯥꯡꯕꯨꯅꯁꯨ ꯌꯦꯡꯁꯤꯟꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯃꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯗꯤ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯑꯃꯗ ꯑꯗꯨꯒ ꯙꯔꯃ ꯀꯔꯃꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯂꯣꯏꯅ ꯃꯁꯤꯡ ꯍꯟꯊꯔꯛꯈ꯭ꯔꯦ ꯇꯉꯥꯏ ꯐꯗꯕꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯍꯥꯏꯕꯗꯨ ꯅꯍꯥꯟ ꯃꯈꯩ ꯍꯣꯡꯅꯔꯨꯗꯕꯗꯒꯤ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔꯗꯤ ꯍꯣꯡꯅꯔꯦ ꯍꯥꯏꯕꯕꯨ ꯃꯁꯤꯅꯗꯤ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯥꯛꯈꯨꯝ ꯀꯌꯥꯗ ꯑꯗꯨꯒ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯁꯦꯕꯥ ꯀꯌꯥꯗ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯁꯤꯅꯗꯤ ꯍꯤꯡꯕ ꯉꯝꯕꯒꯤ ꯋꯥꯗꯤ ꯂꯩꯇ꯭ꯔꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯊꯣꯛ ꯂꯩꯕ ꯂꯩꯇꯕꯗꯤ ꯂꯥꯏꯈ꯭ꯔꯗꯅ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯃꯁꯤꯗꯩꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗ ꯌꯦꯡꯁꯤꯟꯒꯗꯕꯁꯤꯡꯅ ꯌꯦꯡꯁꯤꯟꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯕꯁꯦ ꯃꯁꯤꯅꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕ ꯍꯥꯏꯕꯁꯦ ꯃꯣꯏ ꯄꯥꯕꯨꯡ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦꯗ ꯍꯧꯖꯤꯛꯐꯥꯎꯗ ꯁꯤꯔꯤꯕ ꯃꯤ ꯃꯁꯤꯡꯁꯤꯡ ꯑꯁꯤ ꯑꯁꯣꯝꯒꯤꯁꯨ ꯌꯥꯝꯅ ꯁꯤꯔꯕ ꯁꯣꯝꯒꯤꯁꯨ ꯃꯁꯤꯡꯁꯤ ꯐꯥꯒꯤ ꯍꯥꯟꯅꯗꯤ 5-10ꯗ ꯑꯣꯏꯔꯝꯃꯗꯤ 10-30 ꯑꯣꯏꯔꯝꯃꯗꯒꯤ 60-70 100ꯕꯨ ꯁꯨꯒꯗꯧꯔ ꯃꯥꯜꯂꯦ ꯃꯣꯏ ꯄꯥꯕꯨꯡ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯃꯗꯨꯅꯤꯅꯦ ꯂꯨꯔꯤꯁꯦ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯆꯪꯒꯗꯕ ꯃꯁꯤꯗ ꯈꯔꯁ ꯃꯌꯥꯝꯅ ꯍꯦꯟꯖꯜꯂꯛꯂꯤꯕ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒ ꯇꯧꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣꯕꯨ ꯈꯪꯗ꯭ꯔꯦ ꯅꯆꯥꯅꯨꯄꯤꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯂꯩꯈꯤꯕꯅꯤ ꯑꯁꯣꯝꯗ ꯑꯩꯒꯥꯒ ꯂꯩꯈꯤꯕꯅꯤ ꯆꯠꯊꯣꯟꯒꯅꯨ ꯑꯗꯨꯒ ꯑꯩ ꯋꯥꯍꯩꯒꯦ ꯑꯁꯣꯝꯗꯒꯤ ꯑꯉꯥꯡ ꯊꯧꯕꯟ ꯑꯃ ꯍꯦꯛ ꯂꯥꯛꯏꯗꯣ ꯃꯗꯨꯒ ꯅꯆꯥꯅꯨꯄꯤꯒ ꯂꯣꯏꯅ ꯇꯤꯟꯅꯔꯤꯁꯦ ꯑꯩ ꯀꯥ ꯍꯦꯟꯅ ꯄꯥꯝꯗꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯤꯟꯅꯕꯅ ꯄꯪꯇꯤꯟ ꯇꯤꯟꯅꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯑꯃꯒꯅꯦ ꯊꯣꯏꯅ ꯇꯥꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯉꯥꯛꯇꯅꯤ ꯃꯁꯥ ꯃꯁꯥꯒꯤ ꯐꯤꯔꯦꯞ ꯐꯤꯗꯝ ꯂꯣꯏꯅ ꯇꯝꯕ ꯉꯝꯂꯕ ꯃꯇꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯩ ꯃꯤꯠ ꯅꯥꯍꯟꯒꯅꯨ ꯂꯣꯏꯅ ꯇꯤꯟꯅꯗꯕ ꯌꯥꯗꯕ ꯈꯔꯗꯪ ꯇꯤꯟꯅꯔꯕꯁꯨ ꯀꯥ ꯍꯦꯟꯅꯅꯦ ꯅꯛꯁꯤꯟꯅꯅ ꯇꯤꯟꯅꯒꯅꯨ ꯍꯥꯏꯌꯨ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯅꯛꯁꯤꯟꯅꯔꯒ ꯇꯤꯟꯅꯕ ꯍꯥꯏꯕꯁꯤ ꯑꯩ ꯀꯌꯥ ꯍꯦꯟꯅ ꯄꯥꯝꯗꯦ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯑꯩꯈꯣꯏꯒ ꯃꯈꯣꯏꯒ ꯃꯥꯟꯅꯕ ꯅꯠꯇꯦ ꯑꯩ ꯂꯣꯏꯅ ꯈꯪꯖꯩ ꯄꯨꯝꯅꯃꯛꯇꯣ ꯅꯆꯥꯅꯨꯄꯤꯗꯁꯨ ꯑꯩꯅ ꯋꯥꯔꯤꯗꯨ ꯂꯣꯏꯅ ꯁꯥꯖꯕꯅꯤ ꯑꯩ ꯋꯥꯔꯤ ꯁꯥꯕ ꯈꯛꯇ ꯅꯠꯇꯦꯅꯦ ꯐꯖꯅ ꯅꯤꯡꯊꯤꯅ ꯋꯥꯈꯜ ꯇꯥꯅ ꯁꯥꯟꯅꯒꯗꯕꯅꯤ ꯍꯣꯏ ꯑꯩ ꯂꯣꯏꯅ ꯈꯪꯖꯔꯦ ꯅꯪꯅ ꯈꯪꯉꯦ ꯍꯥꯏꯔꯒ ꯅꯆꯥꯅꯨꯄꯤꯗꯣ ꯅꯪꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯑꯗꯨꯒꯅꯦ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯇꯅ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯧꯔꯕꯗꯤꯅꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯊꯛꯇ ꯂꯩꯔꯤꯕꯁꯤꯡ ꯃꯈꯥꯗ ꯂꯩꯔꯤꯕꯁꯤꯡꯗ ꯀꯅꯥ ꯑꯃꯠꯇ ꯇꯧꯗꯦꯀꯣ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯅꯊꯛꯇ ꯂꯣꯏꯅ ꯇꯥꯒꯗꯧꯔꯤꯕꯅꯤ ꯍꯣꯏ ꯀꯩꯗꯧꯔꯒꯦ ꯑꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯖꯔꯤ ꯅꯆꯥꯅꯨꯄꯤꯗꯁꯨ ꯑꯩꯅ ꯂꯣꯏꯅ ꯋꯥꯔꯤ ꯁꯥꯔꯕꯅꯤ ꯋꯥꯔꯤ ꯁꯥꯔꯕꯅꯤꯗꯤ ꯍꯥꯏꯕꯕꯨ ꯅꯨꯄꯥ ꯃꯆꯥꯗꯣ ꯑꯇꯩꯗ ꯀꯥ ꯍꯦꯟꯅ ꯆꯠꯄ ꯎꯗꯦꯅꯦ ꯑꯩꯈꯣꯏꯒꯤꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯇ ꯐꯨꯠ ꯐꯥꯠ ꯂꯥꯛꯄ ꯅꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯈꯔ ꯀꯣꯂꯦꯖꯀꯤ ꯃꯇꯝꯗ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯗ ꯈꯔ ꯄꯨꯟꯕꯗꯨꯅ ꯄꯨꯟꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯁꯥ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯗꯅ ꯂꯩꯔꯕꯅꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯩꯕు ꯋꯥꯈꯜ ꯇꯥꯗꯕ ꯇꯥꯍꯟꯒꯅꯨ ꯅꯪꯅꯅꯦ ꯄꯨꯝꯅꯃꯛꯇꯨ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩꯒꯥꯕꯣ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯅꯪꯕꯣ ꯑꯩꯕꯨ ꯉꯁꯤꯗꯤ ꯅꯪꯅ ꯅꯨꯡꯁꯤꯅ ꯀꯧꯔꯤꯗꯨ ꯀꯔꯤꯒꯤꯅꯣꯅꯦ ꯑꯩꯒꯥꯕꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯀꯔꯤꯅꯣꯅꯦ ꯁꯨꯝ ꯍꯪꯕꯒꯤ ꯋꯥꯅꯤꯀꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃꯅꯦ ꯃꯥꯁꯨ ꯕꯥꯃꯣꯟ ꯑꯣꯏꯕꯅꯦꯕ ꯑꯗꯨꯒꯅꯦ ꯃꯥꯒ ꯇꯤꯟꯅꯕ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯀꯔꯤ ꯇꯧꯔꯕ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯀꯩꯗꯧꯔꯕ ꯅꯃꯥꯟꯅꯕꯗꯨꯅ ꯃꯩꯇꯩ ꯑꯣꯏꯕ ꯀꯔꯤ ꯇꯧꯔꯕ ꯑꯩꯒꯥꯕꯣ ꯑꯩꯒꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯒꯤꯅꯦꯕ ꯃꯈꯥꯔꯣꯝꯒꯤꯅꯦ ꯒꯤꯇꯥ ꯍꯣꯏꯒꯤ ꯃꯣꯏꯒꯤ ꯋꯥꯔꯤꯅꯦꯕ
ꯒꯤꯇꯥꯗꯨ ꯀꯔꯤ ꯇꯧꯔꯒꯦ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣꯅꯦ ꯑꯩꯒꯕꯣ ꯃꯥꯗꯣ ꯃꯩꯇꯩ ꯅꯨꯄꯥꯒ ꯈꯪꯅꯩꯌꯦꯕ ꯑꯗꯨ ꯑꯩꯒꯕꯣ ꯃꯩꯇꯩ ꯅꯨꯄꯥꯒ ꯕꯥꯃꯣꯟ ꯅꯨꯄꯤꯒ ꯃꯔꯤ ꯂꯩꯅꯕꯁꯦ ꯃꯩꯇꯩ ꯅꯨꯄꯥꯗꯨ ꯄꯨꯟꯁꯤ ꯇꯦꯟꯕ꯭ꯔꯕ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣꯅꯦ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯑꯩꯒꯥꯕꯣꯛꯁꯦ ꯑꯩꯗꯤ ꯃꯩꯇꯩꯅꯤ ꯑꯗꯨꯒꯅꯦ ꯅꯣꯏ ꯅꯙꯧꯗꯣ ꯃꯥꯅ ꯕꯥꯃꯣꯟ ꯑꯗꯨꯗꯤ ꯑꯩꯒꯕꯣ ꯑꯗꯨꯗꯤ ꯏꯙꯧ ꯃꯥꯒꯤ ꯄꯨꯟꯁꯤ ꯇꯦꯟꯈꯤꯕ ꯅꯙꯧꯗꯤ ꯄꯨꯟꯁꯤ ꯇꯦꯟꯈꯤꯕ ꯅꯠꯇꯤꯌꯦ ꯅꯙꯧꯗꯤ ꯀꯨꯏꯗ꯭ꯔꯤꯗꯅ ꯂꯩꯈꯤꯗꯕ ꯑꯗꯨꯕꯨꯅꯦ ꯑꯉꯛꯄꯅꯤ ꯃꯩꯇꯩꯒ ꯕꯥꯃꯣꯟꯒ ꯅꯨꯡꯁꯤꯅꯕꯁꯦ ꯅꯨꯡꯁꯤꯅꯈ꯭ꯔꯕꯗꯤꯅꯦ ꯃꯔꯤ ꯇꯠꯅꯕ ꯉꯝꯗꯕꯖꯥꯠꯅꯤ ꯑꯩꯁꯨ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅꯅꯦ ꯉꯥꯡꯂꯤꯕꯅꯤ ꯕꯥꯃꯣꯟ ꯅꯨꯄꯥꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯗꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯅꯈꯨꯠ ꯆꯥꯕꯤꯔꯣꯏꯗꯧꯕꯗ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯍꯥꯏꯗꯅꯅꯦ ꯅꯈꯣꯏꯒꯤ ꯅꯕꯦꯟꯗꯧꯅ ꯉꯥꯡꯈ꯭ꯔꯕꯣꯅꯤ ꯉꯥꯡꯈ꯭ꯔꯕ ꯑꯩꯒꯥꯕꯣꯛꯅ ꯊꯣꯡꯕ ꯊꯥꯛꯄ ꯑꯩꯈꯣꯏ ꯏꯙꯧꯈꯣꯏꯅ ꯄꯥꯏꯕ ꯐꯠꯇꯦ ꯁꯣꯛꯄ ꯌꯥꯗꯦꯒ ꯍꯥꯏꯗꯨꯕꯨ ꯃꯥꯅꯦ ꯃꯥꯅꯦ ꯇꯧꯍꯩꯗꯦ ꯏꯁꯣꯔꯅ ꯁꯥꯎꯏ ꯍꯥꯏꯗꯅ ꯑꯩꯗꯤ ꯊꯕꯛ ꯊꯧꯔꯝꯁꯨ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦꯗꯅ ꯑꯗꯨꯕꯨꯅꯦ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯅꯨꯄꯥꯒꯤ ꯃꯆꯥꯅꯤꯗꯅ ꯅꯪꯗꯤ ꯌꯦꯡꯉꯣꯏ ꯑꯗꯨꯕꯨꯅꯦ ꯄꯨꯝꯅꯃꯛꯁꯦ ꯙꯔꯃꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯃꯅꯨꯡꯒꯤ ꯋꯥꯔꯤꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯅꯪꯅ ꯍꯪꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕꯤꯗꯨꯕꯨ ꯃꯩꯇꯩ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕ꯭ꯔꯥꯅꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯌꯦ ꯈꯪꯗꯦ ꯃꯥꯅ ꯍꯥꯏꯕ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯌꯦ ꯑꯣ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯃꯁꯤꯗꯤ ꯑꯊꯣꯏꯕ ꯙꯔꯃꯅꯤ ꯌꯦꯛꯅꯕ ꯍꯥꯏꯕꯁꯤꯅꯅꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯋꯥꯈꯜ ꯄꯤꯛꯄ ꯃꯁꯥꯇꯒꯤ ꯈꯟꯕ ꯃꯤꯅ ꯃꯤꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕꯒꯤꯅꯦ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯒꯤ ꯋꯥꯈꯜ ꯑꯗꯨꯕꯨ ꯅꯃꯥꯟꯅꯕꯤꯗꯨꯅꯅꯦ ꯃꯩꯇꯩ ꯅꯨꯄꯥꯒ ꯅꯨꯡꯁꯤꯅꯔꯤꯕꯗꯨ ꯑꯣꯟꯊꯣꯛꯅꯗꯤ ꯃꯤꯋꯥ ꯇꯥꯔꯝꯒꯅꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯊꯦꯡꯅꯔꯛꯄꯗꯨ ꯅꯤꯡꯕꯨ ꯅꯤꯡꯁꯤꯡꯂꯛꯏꯅꯦ ꯑꯩꯒꯕꯣ ꯃꯩꯇꯩ ꯅꯨꯄꯥꯒ ꯅꯨꯡꯁꯤꯅꯕꯁꯦ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ꯭ꯔꯣ ꯑꯩꯒꯤ ꯏꯁꯨꯁꯤ ꯉꯁꯤꯗꯤ ꯋꯥꯍꯪ ꯌꯥꯝꯅ ꯍꯪꯉꯤꯗ ꯑꯩꯒꯕꯣ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯗꯨꯅꯅꯦ ꯃꯥꯅ ꯁꯨꯝ ꯍꯪꯉꯣꯅ ꯁꯨم ꯍꯪꯕꯅꯤ ꯍꯪꯒꯗꯕꯅꯤ ꯈꯪꯒꯗꯕꯅꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯀꯔꯤ ꯀꯔꯤ ꯂꯩ ꯀꯝꯗꯧꯏ ꯍꯪꯒꯗꯕꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯗꯨꯕꯨꯅꯦ ꯅꯪ ꯆꯦꯛꯁꯤꯟꯅ ꯈꯣꯡ ꯊꯥꯡꯒꯗꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤꯅꯦ ꯆꯦꯛꯁꯤꯟꯅ ꯈꯣꯡ ꯊꯥꯡꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯈꯪꯉꯦꯗꯅꯀꯣ ꯍꯩ ꯏꯕꯦꯝꯆꯥ ꯑꯩꯒ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ ꯑꯩꯒ ꯂꯥꯛꯆꯔꯦ ꯑꯩꯒ ꯑꯩ ꯀꯗꯥꯏꯗ ꯂꯩꯅꯣꯅꯦ ꯀꯩꯗꯧꯔꯒꯦ ꯁꯤꯗꯩꯗ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯅꯦ ꯑꯣ ꯏꯃꯥꯒ ꯂꯩꯕ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯉꯁꯥꯏ ꯀꯧꯔꯤꯁꯤ ꯅꯪ ꯀꯔꯤꯝꯇ ꯇꯥꯗꯕ꯭ꯔꯣ ꯑꯩ ꯇꯥꯖꯔꯦ ꯑꯩ ꯁꯤꯗ ꯑꯩꯒꯥꯕꯣꯛꯀ ꯂꯩꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯁꯥ ꯏꯊꯛ ꯊꯛꯀꯠꯂꯤꯕꯣ ꯑꯩ ꯋꯥꯍꯩꯒꯦ ꯅꯪ ꯅꯃꯥꯅꯁꯨ ꯍꯥꯏꯕ ꯅꯪ ꯇꯥꯔꯝꯃꯅꯤ ꯑꯩꯅ ꯍꯥꯏꯕꯁꯨ ꯅꯪꯅ ꯈꯔ ꯇꯥꯎ ꯑꯩ ꯀꯔꯤ ꯃꯈꯥꯔꯣꯝꯒꯤ ꯑꯁꯤꯗ ꯊꯧꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯉꯥꯡ ꯑꯃ ꯍꯦꯛ ꯂꯥꯛꯄꯗꯨ ꯅꯈꯣꯏ ꯇꯤꯟꯅꯕꯗꯣ ꯑꯩ ꯀꯥ ꯍꯦꯟꯅ ꯄꯥꯝꯗꯦꯅꯦ ꯍꯣꯏ ꯑꯩ ꯁꯨꯝ ꯀꯣꯂꯦꯖ ꯄꯨꯟꯕꯒꯤ ꯌꯥꯔꯦ ꯅꯈꯣꯏꯅ ꯀꯣꯂꯦꯖ ꯄꯨꯜꯂꯛꯄ ꯁ꯭ꯀꯨꯜ ꯄꯨꯜꯂꯛꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯄꯥꯝꯗꯕꯗꯨꯗꯤ ꯄꯥꯝꯗꯦ ꯅꯈꯣꯏ ꯃꯁꯤꯃ ꯈꯪꯒꯗꯕ ꯑꯗꯨꯒꯅꯦ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕꯤ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯂꯩꯕꯗꯣ ꯃꯈꯣꯏꯁꯨ ꯀꯣꯡꯄ꯭ꯔꯥꯏ ꯂꯥꯛꯄꯝ ꯑꯣꯏꯔ ꯃꯥꯜꯂꯦ ꯕꯥꯃꯟꯅꯤꯅꯦꯀꯣ ꯃꯥꯅꯤ ꯍꯣꯏ ꯃꯥꯁꯨ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯅ ꯄꯥꯎ ꯇꯥꯕꯗꯗꯤ ꯃꯩꯇꯩ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯩꯌꯦꯅ ꯍꯥꯏ ꯅꯪꯁꯨ ꯃꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯩ ꯑꯩ ꯋꯥꯍꯩꯒꯦ ꯏꯃꯥꯟꯅꯕꯤꯅ ꯇꯧꯕ ꯊꯕꯛꯁꯤ ꯇꯤꯟꯅꯔꯤꯕ ꯅꯈꯣꯏꯅꯁꯨꯅꯦ ꯌꯥꯝꯅ ꯂꯝꯗꯝꯅꯕ ꯃꯇꯧ ꯌꯥꯝꯅ ꯇꯝꯒꯟꯕ ꯑꯩꯗꯤ ꯇꯤꯟꯅꯕ ꯉꯥꯡꯅꯕ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯂꯝꯗꯝꯅꯔꯛꯀꯅꯤ ꯒꯤꯇꯥꯒ ꯅꯪꯒ ꯑꯗꯨꯃꯥꯏꯅ ꯇꯤꯟꯅꯔꯒ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯇꯧꯕꯗꯨꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ ꯒꯤꯇꯥꯗꯁꯨ ꯅꯪꯅ ꯋꯥꯔꯤ ꯈꯔ ꯁꯥꯒꯗꯕꯅꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯑꯩꯗꯤ ꯄꯥꯝꯗꯦꯅꯦꯀꯣ ꯍꯣꯏ ꯑꯩ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗ꯭ꯔꯕ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤ ꯀꯣꯛ ꯑꯩꯅ ꯈꯪꯅꯕ ꯃꯐꯝ ꯑꯃꯗꯅꯦ
ꯊꯣꯛꯅꯦ ꯀꯩꯅꯥ ꯀꯠꯊꯣꯛꯈ꯭ꯔꯒ ꯂꯣꯏ ꯑꯩꯉꯣꯟꯗ ꯋꯥꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛꯇꯤ ꯇꯧꯗꯕ ꯐꯩꯀꯣ ꯀꯔꯤꯅꯣꯅꯤ ꯅꯨꯄꯥ ꯃꯆꯥ ꯑꯉꯥꯡ ꯑꯁꯤꯗꯕꯨ ꯐꯅꯕ ꯑꯗꯨꯝ ꯇꯥꯛꯑꯒ ꯂꯣꯏꯔꯦ ꯅꯪꯅ ꯀꯤꯍꯟ ꯈꯪꯍꯟꯗꯅ ꯇꯧꯔꯤꯗꯨꯕꯨ ꯏꯃꯥ ꯃꯁꯤꯒꯤ ꯋꯥꯁꯤꯗꯤ ꯏꯃꯥ ꯍꯣꯏꯅ ꯈꯪꯉꯔꯣꯏ ꯏꯃꯥ ꯍꯣꯏꯅꯁꯨꯅꯦ ꯈꯔ ꯅꯁꯨꯁꯤ ꯋꯥꯔꯣ ꯋꯥꯈꯜ ꯈꯔ ꯇꯥꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯄꯨꯝꯅꯃꯛ ꯃꯥꯏ ꯆꯣꯞꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯗ ꯇꯧꯗꯕ ꯊꯕꯛ ꯃꯥ ꯁꯣꯏꯗꯅ ꯃꯈꯣꯡ ꯊꯥꯡꯉꯛꯀꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯏꯃꯥ ꯃꯈꯥ ꯇꯥꯕ ꯋꯥꯗꯤ ꯌꯥꯔꯦ ꯀꯔꯤꯅꯣꯅꯦ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣꯁꯤ ꯑꯩ ꯍꯥꯏꯒꯦ ꯂꯥꯛꯁꯤ ꯏꯁꯨꯗꯤ ꯍꯥꯏꯕ ꯏꯟꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗ ꯂꯣꯏꯅ ꯇꯥꯔꯤꯕ ꯉꯥꯛꯇꯅꯤ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯣꯏꯅ ꯈꯪꯉꯤꯕꯅꯤꯅꯦ ꯏꯃꯥ ꯄꯨꯝꯅꯃꯛꯁꯤ ꯏꯃꯥꯒꯤ ꯍꯥꯛꯇꯛꯇꯁꯨ ꯑꯗꯨꯝ ꯈꯪꯉꯕꯅꯤ ꯏꯃꯥꯅꯁꯨ ꯍꯦꯟꯅ ꯃꯁꯤꯗꯩꯗ ꯑꯗꯨꯝ ꯑꯉꯥꯡ ꯑꯁꯤ ꯋꯥꯈꯜ ꯇꯥꯅꯅꯕ ꯑꯗꯨꯝ ꯇꯥꯛꯄ ꯌꯥꯔꯤ ꯄꯣꯠꯅꯤ ꯑꯗꯨ ꯅꯠꯇꯗꯅ ꯏꯃꯥ ꯍꯣꯏꯅꯅꯦ ꯊꯧꯅꯥ ꯐꯅꯕ ꯏꯟꯁꯤꯟꯕꯒꯤ ꯃꯑꯣꯡꯗꯗꯤ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦꯀꯣ ꯏꯃꯥ ꯀꯔꯤꯅꯣꯅꯦ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯑꯩꯅ ꯀꯔꯤ ꯏꯟꯁꯤꯟꯗꯧꯔꯤꯒꯦ ꯍꯥ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯤꯅꯦ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤ ꯅꯪ ꯀꯔꯤꯃꯠꯇ ꯊꯥꯖꯗꯕ꯭ꯔꯣ ꯅꯪꯕꯣ ꯏꯃꯥ ꯑꯩ ꯄꯨꯝꯅꯃꯛ ꯊꯥꯖꯩ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯍꯥꯏꯕꯁꯤꯗꯤ ꯍꯌꯦꯡ ꯈꯣꯡꯗꯨ ꯊꯥꯡꯇꯣꯛꯈ꯭ꯔꯀꯥꯟꯗ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯣꯏꯗꯧꯕ ꯈꯔꯁꯨ ꯂꯩꯅꯤ ꯏꯃꯥ ꯑꯗ ꯄꯨꯝꯅꯃꯛꯁꯤ ꯁꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯕ ꯑꯃꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯅ ꯃꯁꯥ ꯃꯁꯥꯒꯤ ꯊꯧꯗꯥꯡ ꯈꯔ ꯂꯧꯔꯒ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯕꯁꯨ ꯑꯗꯨꯝ ꯈꯔ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯔꯤꯕ ꯏꯃꯥ ꯌꯥꯔꯦ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯉꯤꯁꯦ ꯂꯥꯛꯑꯣ ꯑꯩ ꯍꯥꯏꯒꯦ ꯂꯥꯛꯁꯦ ꯆꯠꯂꯣ ꯅꯪ ꯆꯠꯂꯣ ꯀꯔꯤꯁꯨ ꯇꯧꯖꯗꯕꯅꯦ ꯏꯁꯨꯁꯤꯗ ꯑꯀꯤ ꯑꯈꯪꯕ ꯇꯧꯗꯅ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯀꯪꯈꯠꯇꯅ ꯇꯧꯕꯅ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯂꯣꯏꯅꯃꯛꯅꯦ ꯊꯛꯁꯤ ꯈꯥꯁꯤ ꯂꯣꯏꯅ ꯀꯥꯏꯅꯔꯛꯀꯅꯤ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯆꯠꯂꯣꯅꯦ ꯀꯩꯗꯧꯕꯒꯦ ꯏꯃꯥ ꯇꯧꯔꯒꯦ ꯆꯠꯂꯨꯅꯦ 이베차 어이 그이노 따스나들이도 기타가 기타 그이노 이베차 다들 선앙디 ኹ무드나 그이도르게 ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯥꯏ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤꯅꯣ ꯑꯗꯩꯗꯣ ꯔꯥꯎ ꯊꯧꯔꯥꯎꯔꯤꯗꯨꯕꯣ ꯑꯁ ꯅꯣꯏꯗꯤ ꯏꯟꯊꯣꯡ ꯆꯥꯎꯊꯣꯛꯅꯗ ꯂꯩꯔꯤꯖꯥꯠꯅꯤ ꯅꯠꯇꯦ ꯀꯩꯗꯧꯔꯤꯅꯣ ꯀꯅꯥ ꯉꯥꯏꯔꯤꯅꯣꯕ ꯊꯥꯅꯤꯟ ꯉꯥꯏꯔꯤꯔꯣ ꯊꯥꯅꯤꯟ ꯍꯣꯏꯗꯤ ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯦ ꯉꯁꯥꯏ ꯂꯥꯛꯑꯝꯃꯦ ꯀꯩꯒꯤꯅꯣ ꯅꯪ ꯃꯐꯝ ꯑꯁꯤ ꯂꯥꯛꯏꯕꯣ ꯑꯩꯁꯨ ꯅꯈꯣꯏ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯎꯒꯦꯅ ꯁꯨꯝ ꯂꯥꯛꯄꯅꯤꯗ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯋꯥ ꯍꯥꯏꯅꯤꯡꯒꯦꯕ ꯒꯤꯇꯥ ꯀꯔꯤ ꯋꯥ ꯍꯥꯏꯔꯨꯅꯦꯒꯦ ꯍꯥꯟꯅꯗꯒꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕ ꯋꯥꯐꯝꯅꯤꯗ ꯇꯥꯕꯤꯒꯗꯕꯅ ꯇꯥꯗꯕꯒꯤ ꯋꯥꯅꯤ ꯀꯔꯤꯅꯣ ꯅꯈꯣꯏꯅꯤꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯈꯪꯗꯦꯗ ꯒꯤꯇꯥ ꯍꯥꯏꯔꯨꯔꯒ ꯃꯥꯅ ꯕꯥꯃꯣꯟꯅꯤ ꯑꯩꯅ ꯃꯩꯇꯩꯅꯤ ꯒꯤꯇꯥꯁꯨ ꯕꯥꯃꯣꯟꯅꯤ ꯊꯥꯅꯤꯟꯅ ꯃꯩꯇꯩꯅꯤ ꯅꯈꯣꯏꯒꯤꯅ ꯀꯝꯗꯧꯕꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯏꯔꯨꯔꯁꯨꯅꯦ ꯃꯩꯇꯩꯅꯤ ꯕꯥꯃꯣꯟꯅꯤ ꯑꯗꯨꯅꯦꯅ ꯙꯔꯃꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗ ꯍꯦꯛꯇ ꯄꯨꯁꯜꯂꯛꯄ ꯑꯩꯗꯤ ꯈꯟꯕꯨ ꯈꯜꯂꯕꯅꯤ ꯃꯣꯏꯒꯤ ꯂꯥꯏꯁꯪ ꯀꯣꯡꯒꯥꯡ ꯇꯧꯕꯗꯣ ꯔꯥꯙꯦ ꯀ꯭ꯔꯤꯁꯅ ꯃꯗꯨꯒꯤ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯖꯜꯂꯁꯤꯔ ꯈꯜꯂꯕꯅꯤ ꯍꯦ ꯀꯔꯤꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯍꯥꯏꯍꯩꯗꯦ ꯑꯗꯨꯕꯨ ꯋꯥꯅꯦꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯍꯧꯅꯕ꯭ꯔꯣ ꯍꯩꯍꯩꯗꯕꯒꯤ ꯋꯥ ꯂꯩꯇꯦꯗ ꯒꯤꯇꯥ ꯃꯤꯅ ꯋꯥꯈꯜ ꯇꯥꯔꯛꯇ꯭ꯔꯗꯤ ꯋꯥꯈꯜ ꯇꯥꯅꯅꯕ ꯑꯗꯨꯝ ꯍꯥꯏꯕ ꯇꯥꯕꯅꯤ ꯅꯨꯡꯁꯤꯅꯕꯗꯨꯕꯨ ꯑꯩꯅ ꯕ꯭ꯔꯥꯍ꯭ꯃꯣꯟꯅꯤ ꯑꯩꯅ ꯃꯩꯇꯩꯅꯤ ꯑꯩꯅ ꯑꯗꯨꯅꯦꯅ ꯈꯥꯏꯗꯣꯛꯅ ꯂꯩꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧ ꯇꯥꯔꯤꯒꯦ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯕꯅꯦꯕ ꯃꯃꯥꯡꯉꯩ ꯑꯗꯨꯒꯤ ꯃꯇꯝꯗ ꯈꯔ ꯍꯥꯏꯅꯔꯝꯃꯁꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨ ꯀꯥ ꯍꯦꯟꯅ ꯂꯩꯕ ꯅꯠꯇꯦꯕ ꯃꯣꯏ ꯏꯃꯨꯡꯁꯤ ꯃꯉꯥꯏꯔꯦ ꯂꯥꯏꯅꯤꯡꯉꯤꯁꯦ ꯃꯈꯣꯏꯅ ꯈꯔ ꯍꯦꯟꯖꯤꯜꯂꯦꯕ ꯃꯤꯗꯣ ꯑꯗꯨꯝ ꯊꯃꯣꯏ ꯑꯗꯨꯝ ꯌꯥꯅꯔꯗꯤ ꯂꯣꯏꯅ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯕꯥꯃꯣꯟ ꯃꯁꯦꯟ ꯑꯣꯏꯔꯁꯨ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ ꯑꯅꯤꯗꯨꯅ ꯊꯃꯣꯏ ꯆꯥꯟꯅꯗ꯭ꯔꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯅꯠꯇꯦ ꯃꯩꯇꯩ ꯃꯁꯦꯟ ꯑꯣꯏꯇꯥꯔꯁꯨ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ ꯑꯅꯤꯗꯨꯅ ꯊꯃꯣꯏ ꯆꯥꯟꯅꯗ꯭ꯔꯗꯤ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯗꯧ ꯃꯥꯟꯗꯦ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯦ ꯊꯃꯣꯏ ꯌꯥꯅꯕꯗꯨ ꯅꯠꯇ꯭ꯔꯣ ꯑꯃꯒ ꯃꯁꯛ ꯈꯪꯅꯕ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯅꯤꯃꯛꯅ ꯌꯥꯔꯒ ꯆꯠꯅꯕꯗꯨ ꯅꯠꯇ꯭ꯔꯥꯏꯕ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯐꯣꯡꯗꯣꯛꯇꯨꯅ ꯑꯗꯨꯝ ꯂꯥꯛꯏ ꯅꯥꯄꯜ ꯀꯥꯔꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗꯕꯁꯨ ꯑꯃꯨꯛ ꯁꯥꯏ ꯅꯨꯡꯁꯤꯕꯁꯨ ꯑꯃꯨꯛ ꯁꯥꯏ ꯍꯥꯏꯔꯨꯔꯒ ꯉꯁꯥꯏꯗꯒꯤ ꯅꯤꯉꯣ ꯇꯨꯃꯤꯟꯅ ꯂꯩꯔ ꯈꯨꯝꯗ꯭ꯔꯤꯁꯨ ꯑꯣꯏꯔꯦꯗꯅ ꯑꯁ ꯌꯥꯔꯦꯕ ꯑꯩꯅ ꯃꯔꯣꯜ ꯑꯃ ꯀꯣꯛ ꯑꯁꯦ ꯃꯩꯕꯤ ꯍꯧꯔꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯩꯕꯤ ꯍꯧꯔꯤꯅ ꯀꯩꯒꯤꯅꯣꯕ ꯈꯪꯗꯦꯗ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯈꯪꯗꯦ ꯑꯣ ꯑꯗꯨꯕꯨꯔꯣ ꯃꯣꯏꯒꯤ ꯃꯕꯣꯛꯇꯨꯁꯨ ꯃꯩꯇꯩꯅꯤꯗꯅ ꯕꯥꯃꯣꯟꯒꯤ ꯏꯃꯨꯡꯗꯗꯤ ꯃꯈꯨꯠ ꯆꯥꯗꯦꯗꯅ ꯃꯣꯏꯒꯤꯗꯗꯤ ꯃꯕꯣꯛꯇꯣ ꯏꯟꯊꯣꯛꯄꯤꯔꯒ ꯊꯝꯃꯤꯅꯤ ꯑꯗꯣ ꯃꯥ ꯑꯃꯨꯛ ꯍꯌꯦꯡ ꯅꯣꯏꯗ ꯑꯃꯨꯛ ꯄꯨꯈ꯭ꯔꯒ ꯕꯥꯃꯣꯟ ꯅꯨꯄꯤꯅꯦꯅ ꯑꯃꯨꯛ ꯏꯟꯊꯣꯛꯑꯗꯤ ꯀꯅꯥꯅ ꯏꯟꯊꯣꯛꯇꯣꯏꯕ ꯅꯠꯇꯦ ꯀꯅꯥꯅ ꯏꯟꯊꯣꯛꯀꯗꯧꯔꯤꯅꯣ ꯃꯥꯒꯤꯗꯗꯤ ꯆꯀ꯭ꯔꯤꯒꯤ ꯋꯥꯅꯤ ꯅꯨꯡꯁꯤ ꯈꯪꯗꯕ ꯊꯃꯣꯏ ꯀꯟꯕ ꯊꯃꯣꯏ ꯄꯥꯟꯗꯕꯒꯤ ꯋꯥꯅꯤ ꯃꯗꯨꯗꯤ ꯋꯥ ꯅꯠꯇꯦ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯉꯥꯡꯉꯤ ꯑꯩꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯕꯨꯅꯦ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯤꯕ ꯑꯗꯨꯒ ꯀꯩꯁꯨ ꯅꯠꯇꯕꯗ ꯁꯤꯕꯨ ꯑꯩꯈꯣꯏ ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯃꯥꯡꯗꯨꯗꯤ ꯅꯣꯏ ꯕꯥꯃꯣꯟꯗꯅ ꯈꯥꯏꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯗꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯗꯨꯗꯤ ꯁꯨꯡꯂꯩ ꯂꯩꯇꯦ ꯈꯪꯕ꯭ꯔꯥ ꯁꯨꯡꯂꯩ ꯂꯩꯕꯖꯥꯠ ꯅꯠꯇꯦ
ꯑꯣ ꯑꯗꯨꯕꯨꯗꯤ ꯑꯩꯅꯁꯨ ꯍꯥꯏꯔꯕꯅꯤ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ ꯅꯣꯏꯅꯤꯒꯤ ꯃꯑꯣꯡꯁꯤꯅ ꯍꯦꯟꯅ ꯅꯣꯛꯅꯤꯡꯈ꯭ꯔꯦ ꯅꯨꯡꯁꯤꯅꯕꯁꯤꯗꯤꯅꯦ ꯃꯔꯩ ꯆꯀ꯭ꯔꯤ ꯈꯔ ꯇꯧꯅꯔꯒꯅꯦ ꯈꯔ ꯍꯦꯟꯅ ꯄꯛꯄꯅꯤ ꯃꯔꯩ ꯆꯀ꯭ꯔꯤ ꯇꯧꯅꯗ꯭ꯔꯕ ꯋꯥ ꯉꯥꯡꯅꯐꯝ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦꯗ ꯅꯠꯇꯦ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯍꯦꯛꯇ ꯂꯨꯍꯣꯡꯅꯤ ꯍꯥꯏꯕꯒꯤ ꯋꯥꯁꯨ ꯂꯩꯇꯦ ꯈꯔ ꯆꯀ꯭ꯔꯤ ꯇꯧꯅꯔꯒ ꯃꯔꯩ ꯇꯧꯅꯔꯒ ꯅꯨꯡꯁꯤꯅꯕꯗꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯅꯦ ꯈꯔ ꯁꯥꯡꯇꯣꯛꯄꯅꯤ ꯑꯗꯨꯒꯤꯔ ꯑꯗꯨꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯍꯥꯟꯒꯤ ꯃꯔꯩ ꯇꯧꯔꯤꯁꯤꯗꯤ ꯍꯥꯏ ꯏꯕꯦꯆꯥ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯑꯝꯇ ꯍꯥꯏꯌꯨꯕ ꯑꯗꯨꯒꯤꯔꯕ ꯅꯪ ꯅꯍꯥꯟꯒꯤ ꯑꯩꯉꯣꯟꯗ ꯃꯔꯩ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯌꯥꯔꯤꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯃꯔꯣꯟ ꯑꯃ ꯅꯪꯅ ꯑꯩꯈꯣꯏꯗ ꯈꯔ ꯈꯔ ꯂꯥꯛꯄꯗꯣ ꯅꯪ ꯆꯪꯍꯟꯒꯅꯣꯅ ꯍꯥꯏꯔꯤꯅꯤ ꯑꯩ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃ ꯈꯪꯗꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯒꯤꯇꯥ ꯐꯥꯎꯕꯗ ꯃꯩꯇꯩꯒꯤ ꯅꯨꯄꯥ ꯑꯃꯒ ꯃꯔꯤ ꯂꯩꯅꯩꯌꯦꯅ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯅꯤꯅꯦ ꯅꯣꯏ ꯄꯥꯕꯨꯡꯁꯤꯗꯤ ꯑꯗꯨꯗꯤ ꯅꯍꯥꯟꯒꯩ ꯀꯔꯤꯝꯇ ꯁꯨꯗ꯭ꯔꯖꯥꯠꯅꯤꯅꯦ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯆꯥ ꯃꯁꯨꯁꯤꯡ ꯅꯤꯉꯣꯜꯁꯤꯡ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯀꯅꯥꯒ ꯃꯔꯤ ꯂꯩꯅꯩꯅ ꯀꯣꯏꯊꯤ ꯊꯤꯗꯅ ꯑꯗꯨꯝ ꯂꯩꯔꯖꯥꯠꯅꯤꯅꯦ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯗꯨꯗꯤ ꯑꯩꯅ ꯅꯪ ꯄꯥꯝꯃꯤ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯒꯥꯏꯁꯦ ꯅꯣꯏ ꯄꯥꯕꯨꯡꯁꯨ ꯂꯣꯏꯅ ꯈꯪꯉꯦ ꯑꯗꯨꯗꯤ ꯑꯁ ꯌꯥꯔꯦꯕ ꯇꯥꯅꯤꯡꯗꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯉꯥꯡꯉꯤꯁꯤꯕꯨ ꯑꯁ ꯒꯤꯇꯥ ꯅꯪꯁꯨ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯉꯥꯡꯉꯤ ꯋꯥꯁꯤ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣꯕ ꯏꯕꯦꯆꯥ ꯅꯨꯡꯁꯤꯗ꯭ꯔꯒ ꯅꯨꯡꯁꯤꯗꯦꯅ ꯑꯗꯨꯝ ꯍꯥꯏꯌꯨ ꯑꯩ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯂꯥꯞꯅ ꯑꯗꯨꯝ ꯆꯠꯈꯤꯒꯦ ꯑꯗꯨꯒꯅꯦ ꯍꯧꯖꯤꯛ ꯍꯧꯔꯤꯕ ꯂꯥꯟꯁꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯆꯠꯈ꯭ꯔꯒꯅꯦ ꯊꯋꯥꯏ ꯊꯥꯕꯗꯅꯦ ꯀꯔꯤꯃꯠꯇ ꯄꯥꯝꯃꯨꯕꯖꯥꯠ ꯅꯠꯇꯦ ꯍꯥꯏꯌꯨ ꯅꯪꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯁꯤꯗ꯭ꯔꯒꯁꯨ ꯑꯁꯦꯡꯕꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯈꯪꯍꯜꯂꯣꯕ ꯑꯩ ꯅꯪꯒꯤ ꯅꯐꯝꯗꯅꯦ ꯀꯔꯤꯒꯨꯝꯕ ꯀꯤꯍꯟ ꯈꯪꯍꯟꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯌꯥꯔꯦ ꯑꯗꯨꯃꯥꯏꯅꯅꯦ ꯑꯩꯉꯣꯟꯗ ꯀꯤꯍꯟ ꯈꯪꯍꯟꯒꯗꯕ ꯅꯠꯇꯦ ꯅꯪꯅ ꯂꯥꯟꯗꯨ ꯆꯠꯀꯅꯤ ꯑꯁ ꯅꯪ ꯑꯩ ꯅꯨꯡꯁꯤꯕꯁꯤ ꯌꯥꯎ ꯂꯥꯟꯗꯨ ꯆꯠꯇ꯭ꯔꯒꯅ ꯀꯔꯤ ꯇꯧꯔꯕ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯦ ꯂꯣꯏꯅ ꯂꯥꯟꯊꯦꯡꯅꯔꯤꯕ ꯉꯥꯛꯇꯅꯤ ꯂꯥꯟꯊꯦꯡꯅꯔꯤꯕꯁꯤꯡ ꯑꯁꯦ ꯅꯈꯣꯏꯒꯤ ꯑꯗꯨꯝꯅꯅꯦ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗ ꯑꯗꯨꯒ ꯃꯗꯨꯒꯤꯗꯃꯛꯇ ꯆꯥꯡꯌꯦꯡ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯅꯠꯇꯦ ꯏꯕꯦꯆꯥ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯌꯨ ꯇꯁꯦꯡꯅꯃꯛ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯑꯣꯏꯔꯕꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯇꯕ ꯉꯝꯒꯅꯤ ꯑꯩ ꯅꯪꯉꯣꯟꯗ ꯀꯤꯍꯟꯈꯤꯕ ꯈꯪꯍꯟꯈꯤꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯃꯩꯇꯩ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯕꯥꯃꯣꯟ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯅꯨꯡꯁꯤꯕꯗꯨꯗꯤ ꯂꯦꯡꯗꯕꯅꯤ ꯅꯨꯡꯁꯤꯕꯗꯤ ꯇꯔꯨ ꯇꯔꯨꯕ ꯑꯃꯛꯄ ꯂꯩꯇ꯭ꯔꯕ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯀꯩꯅꯣ ꯆꯠꯂꯕ꯭ꯔꯣ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯍꯩꯃꯥ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯑꯝꯇ ꯈꯥꯝꯃꯣ ꯒꯤꯇꯥ ꯍꯩ ꯉꯥꯏꯈꯨꯑꯣ ꯊꯧꯕꯥ ꯑꯃꯨꯛꯇ ꯉꯥꯏꯈꯨꯑꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯅꯈꯣꯏꯒꯤ ꯃꯇꯧꯁꯦ ꯑꯃꯅ ꯑꯃꯨꯛ ꯍꯨꯠ ꯑꯃꯅ ꯑꯃꯨꯛ ꯐꯦꯠ ꯀꯔꯤꯅꯣꯕ ꯅꯣꯏꯅ ꯇꯧꯔꯤꯁꯤꯕꯣ ꯅꯍꯥꯟꯗꯒꯤ ꯅꯈꯣꯏꯅꯤꯅ ꯅꯨꯡꯁꯤꯅꯩ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣꯕ ꯀꯗꯥꯏꯗꯒꯤ ꯅꯨꯡꯁꯤꯅꯕꯅꯣꯗ ꯃꯥꯒꯤꯗꯤ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯅꯤ ꯑꯗꯨꯝ ꯑꯩꯒꯤ ꯏꯐꯝꯗ ꯂꯥꯛꯑꯒ ꯅꯨꯡꯁꯤꯕ ꯌꯥꯎ ꯑꯩꯅ ꯑꯃꯨꯛ ꯍꯥꯏ ꯏꯃꯥꯅ ꯌꯥꯗꯦ ꯄꯥꯕꯨꯡꯅ ꯌꯥꯗꯦ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯒꯥꯕꯣꯛꯇꯁꯨꯅꯦ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯊꯣꯛꯇꯨꯅ ꯑꯩꯅ ꯁꯥꯔꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯣꯏ ꯏꯒꯥꯕꯣꯛꯇ ꯑꯃꯨꯛ ꯑꯩꯒꯤ ꯋꯥꯔꯤꯃꯨꯛ ꯇꯝꯃꯤꯔో ꯍꯥꯏꯁꯤꯕꯣ ꯅꯪꯅꯦꯅ ꯍꯥꯏꯕ ꯅꯠꯇꯦ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩ ꯍꯥꯏꯔꯒ ꯑꯩꯅ ꯇꯝꯕꯅꯦꯕ ꯑꯁ ꯅꯪꯁꯨꯕ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯑꯁꯣꯝꯗꯁꯨ ꯌꯨꯝꯗꯁꯨ ꯋꯥ ꯊꯣꯛꯇꯅ ꯂꯩꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯅꯪꯅ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯝꯁꯜꯂꯗꯤ ꯑꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯌꯥꯔꯦꯕ ꯑꯩꯅ ꯅꯪꯒꯤ ꯅꯃꯤꯡ ꯄꯟꯕ ꯅꯠꯇꯦꯕ ꯄꯥꯕꯨꯡꯅ ꯑꯗꯨꯝ ꯅꯪꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯏꯅꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯕꯣ ꯅꯈꯣꯏ ꯄꯥꯕꯨꯡꯅ ꯑꯩꯒꯤ ꯃꯔꯝꯒ ꯂꯣꯏꯅ ꯈꯪꯉꯝꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ ꯑꯩꯁꯨ ꯊꯧꯕꯒ ꯃꯔꯤ ꯂꯩꯅꯩ ꯊꯧꯕꯒ ꯇꯤꯟꯅꯩ ꯍꯥꯏꯗꯅ ꯏꯃꯥꯗ ꯉꯥꯡꯂꯤꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯩꯅ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯋꯥꯔꯧꯗꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯑꯃꯨꯛ ꯀꯔꯤꯃꯠꯇ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯇ꯭ꯔꯗꯤ ꯅꯪꯁꯨꯅꯦ ꯏꯕꯦꯝꯃ ꯀꯤꯃꯟꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯔꯛꯑꯔꯣꯏ ꯍꯥꯏꯕꯒꯤꯁꯨ ꯅꯪꯅ ꯋꯥꯏꯗꯣ ꯍꯥꯏꯔꯛꯑꯒꯁꯨ ꯅꯪꯅ ꯑꯃꯨꯛ ꯍꯦꯛꯇ ꯋꯥꯔꯤꯕ ꯋꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯤꯒꯤꯗꯤ ꯅꯨꯡꯁꯤꯅꯕꯗ ꯁꯨꯝꯅꯃꯠꯇ ꯑꯌꯦꯠꯄ ꯑꯃꯠꯇ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦ ꯑꯩꯉꯣꯟꯗꯗ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯌꯦꯠꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯣꯏꯕꯦꯝꯃ ꯑꯗꯨꯒꯤ ꯋꯥꯗꯤꯅꯦ ꯃꯩꯇꯩꯒ ꯀꯣꯏꯅꯕꯗꯁꯨꯅꯦ ꯃꯃꯥ ꯃꯄꯥꯅ ꯌꯥꯕ ꯀꯅꯥꯁꯨ ꯌꯥꯎꯗꯕꯅꯤ ꯃꯃꯥ ꯃꯄꯥꯅ ꯋꯥꯖꯔꯤꯕꯁꯦ ꯃꯆꯥꯕꯨ ꯁꯣꯏꯈꯤꯒꯅꯤ ꯀꯔꯤ ꯊꯣꯛꯈꯤꯒꯅꯤ ꯀꯔꯤ ꯇꯧꯈꯤꯒꯅꯤꯅ ꯋꯥꯖꯕ ꯉꯥꯛꯇꯅꯤ ꯃꯩꯇꯩꯒꯤ ꯋꯥ ꯅꯠꯇꯦ ꯑꯃꯒꯤ ꯋꯥ ꯅꯠꯇꯦ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤꯕꯨ ꯅꯪꯅ ꯋꯥꯔꯤꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯒꯦ ꯅꯠꯇꯦ ꯏꯃꯥꯅ ꯄꯥꯕꯨꯡꯅ ꯌꯥꯗꯕ ꯑꯇꯣꯞꯄ ꯂꯝꯆꯠ ꯑꯃ ꯑꯩꯈꯣꯏꯅ ꯆꯠꯂꯨꯔꯕ꯭ꯔꯣ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯅꯨꯡꯁꯤꯅꯕꯕꯨ ꯅꯨꯡꯁꯤꯅꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯃꯗꯨꯗ ꯉꯥꯡꯅꯕꯗꯨꯗꯤ ꯉꯥꯡꯅꯖꯁꯅꯨ ꯑꯩꯈꯣꯏꯅ ꯀꯔꯤꯃꯠꯇ ꯂꯥꯜꯂꯨꯕꯁꯨ ꯅꯠꯇꯦ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ
Kari haigedabano khangdre nahan makhaidi ibecha na koi tan tana dana dum leibin ngasidi ai wadabu kari akan mai yaukhragi khaluraga muk nungai raktre oi bema laose asaibuk dane chatkibada ngairam khini lao tanarage yungsi lao noini ne lekai ste am phawrija khun ngak pani akhoi khun nga abani ha noina haisi kari no noina hairi ba noina pamisi kari no yama akhoi matung manau tawjar ai matung manau tawroi di gaino ha matung manau tawroi sibu kari no ba matung manau tawroi kari yama aseng mane akhoi soikre matung manau akhoi amona tawjar ai matung manau tawjar ro haibaduni yaba natine lambi lamkhangda nupi na ha chatpa matamda uba yadaba aduga phijol gaidi sidai de seliba ngakte yaliba tawriba singa siga yengbadadi kayada maliba furit amubali sale khungau amuba sesalaga ai noina tawrisibo hekta pangtawda tawba yani siro ai khoini iramdam sigi damak irei pak asigi dam honariba singa sibo nakhoina amuba qualification gi siro ha maduba khoini hekti yagni khanbro ha maduba khoini hekti yagni khanbro yamba ai khoi matungda mona tawjaro ai yaro opo loina opo nakhoi ama ani ohum mari opo yam thon opo harisin yamba handaki matang sida de khoi banga pyo matungda khoi hayuma kai kani mata tawjar ai madu yaroine madu kari mati yaroine nakhoi ama khoi ni ngak pi khiba matamda yai khangduna matungda su kayar han torkadam kulo habi kulo acha yamba hai tawkira yamba ai ge tawjar yamba kari yamba tawkira nangdi yamba kai tawjar hai nangdi yamba kai tawjar ai manam tatribo phugadam ising haira phugadam nakhoi singa sina khunngak ibo miyo singa sibo mangthokna na honaba nakhoi cheng chagring amana khoi kya mangthokni khamra nadil lerabadi lamthamdalo pijol khatang selaga swaida leirak khulakta phau sabadu nati yumlakta changlaga nakhoina sel munba ayu karam imungdagi sel mole karam imungdagi sanana pamunge nahan makhala kaidi imung amada changlaga mi imungdagi lupa lak amagi hena pukiba aduga gari macha pukiba mobile phone pukiba du kanaro ayu kanaro yamba ekhodi madu kari mata khangde ai khangda yaro aseng bodolin haigedam karigumba asengbodo nakhoina haidaba tarabadi nakhoi lanphamdu purga nakhoi aikhoi gi chingoi ohangani aikhoi gi mang thangalagi yekna bana kapakpa numai guli adana nakhoi ta palhangani asengba lan chatpa matamda kayamuk yamna mi hun chongmagi habdo lan gi nungai bada nakhoi puna makhangani yamna asengba saningdai ha yamna asengba saningdai mama lebak ningba asengba yamna saningdai aikhoina toriba thabak chi phagiro ha aikhoina toriba thabak chi phagiro aikhoina ngasi toriba sibu aikhoi sigi lupa kya phangge aikhoi de kanana paisa biga heba thawai gu onaribani mipung khudimone yumda nungai na potha leba ima iben ching yumda lehliba aikhoi gi phurup chingna chila yumda nungai na leiba phangni se aikhoi gumba kya na masing laklamdana lanpham masida tholopagedi nakhoi gumba kharan cheng chagring chingna sina mangthok khalaga aikhoi bu lekha tana na siliba aikhoi bu ijat mangna na siliba ching nakhoi amat lemna tharo nakhoi bu aikhoi gi headquarter da purga ahal lamon ching tanar matungda ningthi jana nakhoi bu war watyang yamba aikhoi matungda tawjar aikhoi tasengna soikibani aikhoi lan khiba punamak ngakpi ai mado aingonda haigedabana madu punamak singado mathak thongba ahal lamon singi poktak tar matungda gari wegedagedi habdo khangangani aikhoi di aningba apam aikhoi isana tawdi ithak thongbagi yathang ngaktuna chatpani nakhoi gumana aikhoi gi mixat mangna na basinba aikhoina lemna tokloi chalo ibecha kri torgi nangna adumak ungduna leiridu ai yamna nungai yegita namit adudagi adum waro kramal lakit aina thalinda hungadasu madi khungak pa yaukre hai yamna kansin kre yumdasu lakidre yamna phai mama lebaki dama manu hon aribu matam punamak phaba mai pa ko ocean atubu ai mangonda warauti mana tauribado irei baki damak irei baki damani kita
ꯉꯥꯏꯈꯣꯁꯦ ꯑꯩꯁꯨ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯇꯧꯔꯤ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯔꯣꯏ Lakle lakle Inspector Tayay 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 Lakle 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 Inspector Tayay 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 Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayay, tayay, tayay. Lakle, lakle. Inspector. Tayay, tayay, tayay. Thagachari, the legend, I really appreciate your talent and the true story of the society. Thagachari. Dr. Gilbert Thagachari, question of man, impact, discrimination, equal opportunity, outdated colonial mindset to next part. No, hagane tapiri Thagachari, Hanana. What is he? Marakta Haivatai, some Queen of what is at Pokot using the to iba to wa to mi na di u da ba khang da ba hai ba tare nuksi na bagi nuksi ngon gi marak ta leading gi marak ta amana maithei oi ba amana brahman oi ba adu gi marak ta hai jaba ta adu ga nuksi na bagi marak tu da amana su imung manung ki ba amana su anima ki admaina leading gi marak ta hai tare lan je thok chaluk pa da gi lan yaw ki ba ngasai wari do khang chong chong chaluk pa hai tare khoi gi soi ba mana ngasai trek hanjan ba jaga ma khak wari hanjan ba ma yaw kre aduna soiba machat kre segi da mata ngapi gani anyway Thagachari nana tabiri basing segi tang ko segi da makta aduga thank you so much yimina se hayang wari gi makha da kari lakpa haiba aduga lan chat kiba lan yaw kibagi tangkak tuma khuna khanglak lak kibu ma yaw ngarong gadra ngarong moidra khangdi thank you so much Thagachari punama segi Thormasidi yaw birok pasigi da current scenario si da yaw ba mix oi sina nungai be heli anda pure anyway aduna nungsinaraga mana pamjaraga lerambadu managa haiba yaram da baduga somna kan lan keno da yaw khrakan hai tare koi marakta su khungak pasingi marakta khungak padi nattaba khungak pagi mingchat thian na hona ba thodo wa thok aseng ba thodo wa thok thok pa yawi aduna war wate magi oina pharaga pukhiba adugi mana tambala kanda ma nahangi nimitu dagi lakhidre amohana haidna torokana suspense namada dum laikre habatare so thank you so much Thagachari me aponama hanana Thagachari wari se sai marakta soiki bamate me yauki badu song samdo hayeng ta bu kangu gi nungai na bu hona jarke thank you so much Thagachari hayeng tangka kamu ngai minasi ngasi gi damakta di matang sida losinjabe abalok jage aduga ais kongi makha taba thorom English movie sing mathang mathang yeng bo phangbi gani pung mapan ayuk ta amuk hana thorom asi repeat oina ISCOM na loina na GTPL da amuk mayam khudong chaba pijari panamapu khurum jari